The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi. The oldest stock exchange in India is A. Bombay Stock Exchange, B. Delhi Stock Exchange, C. Madras Stock Exchange, D. National Stock Exchange. India gi khwaidagi ariba stock exchange adu karambano. Ahanbada Bombay Stock Exchange, ani subada Delhi Stock Exchange, ahum subada Madras Stock Exchange, mari subada National Stock Exchange. Ngasigi ani subawahang asidi. The main objective of the nine plant is A. Growth with stability, B. Social justice and equity, C. Self-reliance, D. None of this. Nine plant ki objective adu karambano. Ahanbada growth with stability, ani subada social justice and equity, ahum subada self-reliance, mari subada mathakta palliba sing asi amatta natti. Ngasigi ahum subawahang asidi. Who among the following are not protected against inflation? A. Salaried class, B. Industrial workers, C. Pensioners, D. Agricultural farmers. Inflation na protect tawdabadu karambano. Ahanbada salary class, ani subada industrial worker, ahum subada pensioners, mari subada agricultural farmers. Mathakta pankriba wahang ahum asigi adom-adomgi achumba paukum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukum su mathangi video da haidokchagani. Loinana channel asida video asi nongma kalaga nongma oina hapsarakani. Mamangi video da hangjakiba wahang ahum. Ahanbada which of the following is used as a moderator in nuclear reaction? A. Cadmium, B. Plutonium, C. Uranium, D. Heavy water. Hairiba wahang asigi achuba paukumna D. Heavy water ni. Ani suba wahang da the raindrops are in spherical shape due to A. Viscosity, B. Surface tension, C. Thrust of drop, D. Residual pressure. Hairiba wahang asigi achuba paukumna B. Surface tension. Ahum suba wahang da which of the following is used to make non-stick cookware? A. Polystyrene, B. Teflon, C. Polyethylene, D. None of this. Hairiba wahang asigi achuba paukumna B. Teflon. Ngasigi oinadi hairiba wahang ahum asigi achumba paukum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.